ngasi phongkhiba tungan ba manipuri sifong sing amasung thokiba thawdu wathok singdagi maroibi ipaw sing myamna thamjagi ahanbada ama sire ani sukli hawkhiba nungge matung pung ani ga minute kulom tarakpada thungju pesu lampak manakta tata safari amaga bullet amaga thengai na bada bullet thorak singja mai wang ma bai ke bati laikai digi wahengmam rocky sai kunthra ga mari apokpa mohindro laikhitre duga tonglakpa thungju part 2 dagi salam dipak sai kunthra ga manga masung mongsangai boroi makhong digi hais johnson sai kunthra ga mari soktuna laikana krensu pawus tu makhatarkli atopa pawmana manipur da ahan boin okta artificials inseminations sathabada mai pakli pipi keithellakpam mai paklabi loibi ama oire visualization manipur da lenga ki thabak ngakta na mapan tang da miyoi sing hingna bagi lanpham da mai paklab lan mi ama oina bagi da angam sinpham sing pai duna satharak bagi manungda steresi gi loibi gi thabak pigari farming tawri pising gi marakta sagolban bijo govinda gi pipi keithellakpam na okta artificials inseminations AI sanging tawbda mai pakpadagi pambai sibu sizinaba ahan boibuga loinana ok masa lawbada pigri farmer singna mayuk nara makhudong sada basing ko on mangambagi film da leire pauksi sina hakthing na unarubada mang hai ok masa lawnabagi damak oklaba mapasa singbu mafam amadagi mafam amada puthok pusin tawbada thengnara makhudong sada basing adu artificials inseminations asi mai paklabanina mayuk nara roi oklaba puthok pusin tawbada sanglamba sel shooting nara haidi hauzik loker mamang likaida ms keithellakpam pigari farm haiba banner gi makhada haukiba kumja english singani ga tara ga turuk tegi ok loirakhibi mahakna makhata na hai ahan ba hagolakpada okya ana ek yorkodegi madubu laying nabigi matangna khanghaudaduna shibi kya yaukre ado haujikti ana ek yorokpada matokramna mai unagategi habadu khangbuga loinana leptana yolakpana maki farm da mapi yaun ok sa marom yokpangam lahiri kanagumba singna ok loibada mangak samda thauri thuraga ukhong wakhong na pullaga yokpa thengne masina oki mangakta I thuanbuga loinana laikhom lainang marakta makhong puthaduna yoklamba su thengne phibam singa si urubada nungai mandabadagi matawkramna ko ogangadagi khalaktuna sinpham asida mai onsilakhibani yana hanbada laijaba sel khara ok masa sunatagi mangaktamak lairaga yolakhibani adubu narak yelakpagi matamda thigalubada amotpa phatabi ising pithakpa masum masinjakta natai chadaba sing pijabana oirambadagi haujikti ok shibagi thawdok mayona drahari adugo ok amaga gi marakta lawnaganba laina singi matangdana atopa miyoidagi wairuba ok lawdagi sanduраktuna ok mapina napuraba matungda polakpa masada asiana yawbus thenakhi masigi maru oiba maramna ok laba mabu tongan mafam singna mathang waina banasu oiri khudong sadaba punama si thokondana bukumja english ngani ga kuni october dama silong du satuna mafam adugi ICAR sangnu artificials insemination gi training tawkhibani training yawrubagi maram singi manungda lumba masum sawba manadaba oklaba masum amomani gi marakta napu hanana bo honabada ok mapina masa sonbadigi layai satuna ok masa singyamna toina sibusu thengnakhibani adubu artificials insemination asigi manungsana oklabagi breed lawraga ok mapida kapsinani training asi fanglaba matungda hauji MLA karam syam da haijarubadigi artificials insemination gi thabas mai pangna sathanaba mathautaba laboratory ama linkhatnabagi dama lupa lakh amagi sel gi mateng pangbirakle haina sphungdorakhi tengbang asigi mathakta bank tagi personal loan lawraga laboratory ama su sare hari adobo laboratory asi sana bo honarapada miyoi khrana apanma masum ayet papirakpagi khudong sadaba sing mayoknaki loinana shilong dagi expert singna sagolban bijoy govinda da leiba maki yum da sariba laboratory edu mafam sadi haibagu loinana laboratory asi oklabadagi lawrakpa breed edu ok mapi da kapada pungkhai amadagi hena changanba yaroi harakpadagi amuk hongdoklaga mamang sahidagi sakatpa hore loinana haujuk power ok mapi lising amagi mathakta artificials insemination gi pambaina ok masa lawnaba thawak pehekre masigi manungda ok mapisa maga kunna mai pakhidrabasu pigari farming tawribasingdadi asobo mating oiragani hairinsu pawsna makhatana phongdorakli atopa pawmana mahairoi khunaibu manghanba yaroi brojen kaksingda lairiba padma ratna english school gi governing body na tawningbada tawduna mahairoi khunaibu manghanana bohna ba yaroi haina kaksing education forum KEF ki convener moirangthem brojen phongdokre kaksing wairita leiba kongoi community hall ngasi pangthoki ba pawmisung unaba dura convener brojen makhatana haiki hauki bisahi kullo masida school asida governing body na aranba kyamwaram tawkre habigi khudam sing leire
टीचिंग नन टीचिंग स्टाफ लौबदा कांगलोन चुमदना पर्सनल इंटरेस्ट कमिटी की सेक्रेटरी हपनिंग हापा फंड सिजनबदा फाइनेंशियल ट्रांसपेरेंसी लेतबी ऑल राउंड डेवलपमेंट्स लेतबना माइरोइसिंगी स्ट्रेंग सही तरागा मंगागी ममांग लेखिबी इहेन हेंगट्रे ngarang nahan ta lingkat khiba school singi mahiroi singi strength ka manarak le masum masipuna ma si hana gi secretary na tawning bata tawbada gi tholakpani wakat lurabusu tawning bata tawra o haiba president gi wafam singa duna school sina laikha tarak gi asabu marmane PR English School governing body gi committee na tawriba aranma miyam si wairi gi miyam na tumina khakle thoklai makhoi na tawrib aranba singa dukhangana na ba haiduna uza singda su KEF na memorandum ama spisingre School asi kandaba yadi haiduna KEF na sangshilakliba khongjang singa sida miyam saruk yabiyo loinana PR English School gi Parents Guardians Association su tengbang biu hakin su pausin makhatana phungdorakli makasa tharak poina to pawmana Delhi Deputy Chief Minister Sesodia jail thamkraba matung Chief Minister Kejriwal su CBI na khotre hauzukti काकसत खरब दिल्ली एक्साइज पॉलिसी द अरानब सिंह दौकी हाइबग मरी लेना दिल्ली की डिप्यूटी चीफ मिनिस्टर मनीष सिसोदिया जेल थमखरब की मतुंग CBI ने हौजी दिल्ली की चीफ मिनिस्टर अरविंद केजरीवाल बुसु हयेंग नुमाइजु नुमिता CBI हेडक्वार्टर द अयुक पुंग 13 द सोइदनमक लाकनब कोट्रे चीफ मिनिस्टर अरविंद केजरीवाल का खोटखिबा मसुमांगना CBI हेडक्वार्टर्स अदुदा लाकदबा अदुदा थोलकपा याब इरांग ngakthunaba mangjungnaba section tharang oina CBI headquarter gi mapanda paramilitary forcing yauna Delhi police na security personnel lising ama hena ngakselangadori masidasinatana Rose Avenue da leiriba Aam Aadmi Party office adugi mapan su security kankat hanigani hena su officials na phungdokre hairiba mafam ani adu aba street sing da AAP workers sing amasum sagatpa mioi sing na irang sagalaktana matik chaba barricade sing thamkre hen su senior police official amana phungdokre अखोना पाक चारब सिक्योरिटी अरेंजमेंट अमा लिंखत ले अमसुम मार्क्स मिनिस्टर अमा ओइबा मरमना मागी सेफ्टी की दमक सोइदनमक मतिक चाना पाक चाब सिक्योरिटी अरेंजमेंट अमा अखोना लखले अमसुम पैरामिलिटरी फोर्सिंग याउन सिक्योरिटी पर्सनल लिसिंग अमा हेना CBI हेडक्वार्टर्स अदुगी मपांदा ngakshilangani haina su ऑफिशियल अदुना हाकी CBI na thokiba notice adugi matungina excise police case the investigating team adugi wohang sing aduda witness ama oina Mr. Kejriwal bu CBI gi office ta hayang ayuk pung 10 tabda lakna ba khotre hairiba samana case asida Mr. Kejriwal gi deputy Manish Sisodia hogi ba thada phakre masum jail thamkre Delhi gi lengak pariba party Arvind Kejriwal na lusingba AAP na case asi party lusingba singi mayok sathaba laktuna ba mani haikre mafam aduna numaiju numit office sing thong londuna laiba maramna Mr. Kejriwal bu numit asida lakna ba makhoina khan khrein su CBI official sungai investigative agency na deputy minister Manish Sisodia bo custody da pukhidringai gi mamang pung nipan wohang pang sataduna takthakiba agency headquarters aduda kaukiba matam aduda su sapmana ba lalong asi lakhotki Shiriba Maral Singh adu English Singh ani kunga mathoi dagina kunga nithoi gi damak Delhi government ki excise policy duga mari laina bani amasum licensing phangnaba liquor lalon bisingna sanja thumja sing piki haibising du CBI ne tikatki adu ba hairiba Shiriba Maral Singh adu AAP na kana yakidi adu party sigi government na kona policy du kaktaki haukiba sahi gi November kunga mangara CBI ne 21 state ki mayokta charge se thangatki amasum excise policy du wholesale level da monopoly yokhatnaba monga ma da sem ki hain charge sit aduna maral siri case aduga mari laina CBI na Kejriwal samon tawkhibagi nomagi matungda Mr. Kejriwal na ma ki mathakta lokhaliba thabak puna ma do matam sab amada pakhum pigani hainanga simagi Bihar phamanaba Nitish Kumar haikre excise case aduga mari laina wohong pong sathanabagi dama Arvind Kejriwal da CBI gi samon sing adugi matangda ma ki mot karino hanglakhiba journalist sing digi wohong singi pakum Nitish Kumar na pikhi ma Kejriwal gi mayokta kari thukliba no haibadu ma na khangwa pami ma miyam na phajana ikai khumnaba miyoy mani ma na ma ki state sa ko thorangi thabak kaya marum pangthokre ma ki mathata lakholiba thabak puna ma du ma na sab sab matamna pakum pi gini haina BR minister aduna haiki BJP na lusingba central government adugi mayokta party sing hena punsinana ba aikhoina hotnariba sigi maram asini aikhoina punama hotnagani amasum puna thabak tawgani BR minister aduna English sing ani ga kunga mari general election mamang center da lariba BJP lusingba NDA gi mayokta opposition party sing gi alliance ama semnaba mahakna hotnadana yumjakisa numita Delhi da Mr. Kejriwal ga unakre
Bihar Chief Minister amasung maki Tejaswi Yadavna AICC President Malik Arjun Kharge amasung Rahul Gandhi gi laibaki kunung adu da unakre lakadoriba general election BJP da vote pidanaba iragi thauram amada wa ngangbada Nitish Kumar miyam da appeal tawkre miyamna karigumba BJP da vote pi patarabadi makoi masamakpu manghanjagani aduga karigumba miyamna BJP gi mayok da vote pi patarabadi makoi na makoi masagi sokhatpa aduda natana state amasum leba si oina su sokhatpa haibadu soiduna purakani haina mahakna hai khenasu pausna makatana phongdorakli makasa tharakpoina to performana Mikhal gi campaign se tharingai pokhai beda Japan gi Prime Minister Kishida sohodre Japan da angba parliamentary seat singidama Maraki Mikhal kya yauna laibak sin matuna pangthokadaba locals election singi manguinana ngasi nungsup thangba Japan Mikhal gi campaign se tharingai miyoemana explosive device ama langchilaki beda Japan gi Prime Minister Fumio Kishida aso apthaudre akoi bida lepriba miyamna senana bo hunari amasu maphamadu maikuna thankiba matamda singnaba miyoema police na laimaida namsindan fana bo honaki thaudu odu kanaguma mata aso apan thokidaba amasum Prime Minister Kishidana ngashima gi campaign makasa takraba suhana gi Prime Minister Shinzo Abe madubu campaign amada thama pangi mamangna mahakku hatna bo honaki ba thaudu odu ningsinghali Prime Minister Kishidana magi ruling party gi mirep sagonaba wakayama prefecture gi Saikazaki Hitang Pamna campaign to Lakibane. Amasu Mahno Wangang Bahogadavigi hit Mamanga Pokai Bigate Haudo to Toki. Garigumba, singing a Basal Ama, Naha Amana, Langsin Kibamatung, Mapamadu Tangzan with Haudo, the scene of a Mueduni, Tazaduna Mahak Parki Hansu, Sip Cabinet Secretary, Hirokazuna, Paumishin Gaiki, Prime Minister Kishidana Miyamaduda, Manangal Onshinduna left no Laibadu, TB Putis Adunoti. Maki security kangbu aduna khudakta maki manakta laimai duda khudomi thinki amasung khudakta Prime Minister adubu mafam adurgi pithoki uniform set pa amasung phijam set pa police officer sing yauna miyoi kaya marum atopa device asangba silver tube pai ba amasung angobo masugi surgical masks upa naha ama phana bohona ba domda camera adu thuno chinki makoi na miyoi dugi mathakta namduna makutagi tube adu lauthona bohona ringai Prime Minister na leptuna lairiba mafam adugi manakta Asauba Pokhaiba Masu, Amagi Makul Taki, Police na Muedu Singnaduna, Putokibaga, Mipainaduna Miamadu Senaki, explosive device to Karama Makalgino Natragana Mueduna, device Kia Pipi have a Dukata Sina Kandi, Adubamadu smoke Natragana, pipe bomb, delay fuse span, but Moiramba Hanasu report Kranai. Atopakin de Kidaba, Sibar campaign Tarabama to Numidang Weramda, Tokyo reason Kishida Halaki Masum, Pokhaiba Dugi Matanga Karimata Pankide. Hayeng numaisu numita G7 foreign minister singi mifam adugidama malemgi khwaidigi shakti laiba democracy kharadigi senior diplomat thunglagadoriba adugidam Japan security kan kharankrabani amasum Kishida namaki mayum town Hiroshima da me taragamapan naina kunngamathoi G7 lusingbugi summit amasu yumbu oiduna pangtokadoribani Japan, United States, United Kingdom, France, Germany, Canada, Italy, amasum Europeans Union digi foreign ministers in Ukraine, Russia ki land China na hena mapangal kan halakli ba amasum North Korea ki makal gi khulai test hengalakli ba dugi matang na nungnang masinga duda ehen bu wokal thadagadaw rian su paus ta palakli makasa tharapoina to perform Naga phiral constitution recognized tawgadabani Indo-Naga political agreement, India government framework agreement, Sapsana, Mami Tahangadabani Amasum Naga national flag Amadi constitution recognized Taugadabani Haina NSN, JPRN Ministry of Information and Publicity Cyril Amanahai, Siolasina, Hai, Indo-Naga political issue was Malem Gwena quite leader of political issue of Moidi, issue was in international organization, Kayamarungi Pung Sing Sinduna Lakli. Mashinamaram Warga Washington DC the base of Naga Americans Council Nasu Indo-Naga affairs the Asukimatik Hawaiari Nagaland the peace and developments promote town of socio political issue the cooperation sagan of organization in Panam Tamnavasu NSNA Mashiga Hiram Amatada Madirinati Aduba Hauzik Sataribe Indo-Naga political development Naga Americans Council na concern Weba City Aikona Tagali Naga issue the Lubasina Tasiki Taragamari the comment Bibamadi statement Tokibado NSN GPRN your official policy Masum Pirep the Mamitaru Hedi English in Aniga Taraga Manga August Ahum the India government Masum NSN GPRN Gumarata Satakipa framework agreement Indo-Naga confederacy political ni habisi sakang kravani
ꯃꯁꯤꯅ ꯅꯥꯒꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯄꯨꯋꯥꯔꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯄꯣꯖꯤꯁꯟ ꯑꯃꯗꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯦꯛꯅꯣꯂꯦꯖ ꯇꯧꯔꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯇ ꯆꯃꯝꯅꯕ ꯋꯥꯐꯝ ꯌꯥꯎꯗꯦ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ BDF ꯑꯃꯔꯖꯤꯠ ꯃꯤꯁꯤꯒꯤ ꯂꯥꯡꯂꯥ ꯂꯥꯡꯖꯟ ꯄꯨꯊꯣꯛꯄꯤꯌꯨ JAC ꯂꯥꯏꯁ꯭ꯔꯝ ꯑꯃꯔꯖꯤꯠꯀꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯊꯥ ꯑꯁꯤꯒꯤ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯡꯂꯥ ꯂꯥꯡꯖꯟ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯔꯥ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ JAC against the brutal killing of late ꯂꯥꯏꯁ꯭ꯔꯝ ꯑꯃꯔꯖꯤꯠ ꯑꯦꯂꯥꯏꯁ ꯏꯊꯣꯏ ꯂꯝꯂꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀꯞꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ JACꯒꯤ ꯀꯟꯚꯦꯅꯔ ꯑꯦꯂꯥꯡꯃꯝ ꯗꯌꯥꯅꯟꯗ ꯁꯤꯡꯍꯥꯟ ꯍꯥꯏ ꯂꯝꯂꯥꯏ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯦꯡꯉꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ BDF ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕ ꯂꯥꯏꯁ꯭ꯔꯝ ꯑꯃꯔꯖꯤꯠ ꯑꯦꯂꯥꯏꯁ ꯏꯊꯣꯏ ꯑꯄꯣꯛꯄ ꯃꯨꯁꯨꯛ ꯃꯩꯇꯩ ꯑꯁꯤ ꯆꯍꯤꯁꯤꯒꯤ ꯍꯧꯈꯤꯕ ꯃꯥꯔꯆ 9ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕꯗ ꯌꯦꯡꯉꯥꯡꯄꯣꯛꯄꯤ PIC ꯃꯅꯥꯛꯇ ꯂꯩꯕ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯥꯕꯜ ꯆꯣꯡꯒꯅꯤ ꯍꯥꯏꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕ ꯃꯔꯤꯅ ꯊꯥꯕꯜ ꯆꯣꯡꯍꯧꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝꯗ ꯈꯣꯡꯅ ꯍꯜꯂꯛꯄꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ ꯋꯦꯇꯤꯡ ꯁꯦꯠꯇ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯏꯅꯥꯏ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯑꯆꯠ ꯑꯋꯣꯛꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯌꯦꯡꯉꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯃꯅ ꯑꯔꯥꯛꯄ ꯒꯥꯔꯤ ꯑꯃꯗ ꯈꯨꯗꯛꯇ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯄꯤꯗꯨꯅ ꯂꯩꯈꯠꯅꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯑꯃꯔꯖꯤꯠꯀꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯗꯨ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯊꯪꯅꯕ ꯅꯨꯃꯤꯠ ꯃꯥꯔꯆ 10ꯗ ꯃꯀꯣꯛ ꯍꯥꯡꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡ ICUꯗ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯊꯝꯈꯤ ICUꯗ ꯅꯨꯃꯤꯠ 9ꯅꯤ ꯊꯝꯂꯕ ꯃꯇꯨꯡ ꯐꯤꯕꯝ ꯈꯔ ꯐꯔꯛꯄꯗꯒꯤ ꯖꯦꯅꯔꯦꯜ ꯋꯥꯔꯗꯇ ꯄꯨꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯈꯤ ꯃꯥꯔꯆ 23ꯒꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄꯗꯒꯤ ICUꯗ ꯑꯦꯗꯃꯤꯠ ꯇꯧꯈꯤ ꯑꯗꯨꯕꯨ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯗꯣꯛꯇꯔꯁꯤꯡꯅ ꯁꯤꯔꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯛꯈꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯖꯦꯅꯤꯝꯁꯇ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎ ꯔꯤꯄꯣꯔꯠ ꯐꯪꯗ꯭ꯔꯤ ꯑꯃꯁꯨꯡ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯖꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯁ꯭ꯔꯝ ꯑꯃꯔꯖꯤꯠꯀꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯦꯄ꯭ꯔꯤꯜ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯡꯂꯥ ꯂꯪꯖꯟ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯂꯝꯂꯥꯏꯒꯤ ꯃꯤꯌꯥꯝ ꯃꯥꯏꯀꯩꯁꯣꯝꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯂꯣꯏꯅꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯑꯃꯔꯖꯤꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯪꯍꯧꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯌꯦꯡꯕꯤꯗꯨꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯍꯧꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯈꯟꯕꯤꯔꯒ ꯃꯈꯣꯏꯒ ꯆꯥꯟꯅꯕ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯄꯤꯕꯤꯌꯨ ꯑꯃꯁꯨꯡ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯗꯌꯥꯅꯟꯗꯅ ꯑꯄꯤꯜ ꯇꯧꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ